Luhonggadaba nongmata ngairabi ama siraga leiramle macha leirabi nupi amasu mayum manungda thauri yalaga siramle tabada khamthengna nungaitaba thogdok amada luhonggadaba nongma khaktamak ngairabi nupi ama makhoige bathroom manungda thauri yalaga siramle leikidrabi nupi adugi maming thoksom bidyarani Elise Naubi sahi kunthra ne mahak thangmaiban maisnam leikaidagi leikidraba thoksom Krishnagi machanupi ne mahak moirang ngang khalawai dagi khwairakbam Rajesh sahi nifuga mathoi suraba miyoi amaga ngarang luhonggadabani haire thajaba yaba mafam dagi phangba pauna hai nupi adu ngahan ayuki pung 5 minute yankhairom tarakpada yumgi bathroom da thauri yalaga leiramba thengnabadagi imung manunggi miyoi singna manak nakpa hospital da laikananaba pukhatke adubu hospital yorokbadadi mahak adu siraga purakle haina imung manunggi miyoi singda doctor na khangalakhe thawai yaudraba Bidyarani gi haksang adu ngahan ayuktagi ngarang numit yung bapauba Rims ki mortuary da thamlakhe tungda police na FIR ama laukhatlaga post mortem na chingba tawraba tungda imung manunggi miyoi singda khusinaki haire kari maram gi damak Bidyarani thauri yalaga sirambano misi asida kana kana chena bagi haiba sapsana khangba ngamdre adumakpu Bidyarani ga luhongnaba thawrang tawriba nupa ase atopa nupi amaga luhongduna tha amarom laiminaram le haire tungda makhoi ani khaina khibagi wari lei thajaba yaba mafamdagi phangba pauna hai Assam regiment da personnel oina haujikna Andhra Pradesh da posting taraga leiriba Rajesh amasung leikidraba nupi asigi imung manunggi miyoi sing yanaraba tungda sakmai khangna halaga chelan khibani amasung luhongnaba matamasi lep khibane maragaside Imphal East District ke Irilbung Police Station na kwanba Kongkham Zone 2 da leiba macha ani leirabi nupi ama ngahan numidang pung 3 minute nifuga mangarom tabada mayumda thauri yalaga siduna leiramle press na phangba pauda leikidraba nupi adugi maming Siza Guru mayum ongbe Roni Devi sahi kuntraga nipan mapuroiba Bidyananda kauwe mahak nga nungthil mahaki mapuroiba ka khatnare mabu lawba lakpiyu haina mapamda phone tawraklamme adubu pung kharagi matungda mahak thauri yalaga leirambadage hospital da pukhatli haina pau pirakhe mapamgi imung manunggi miyoi singna hospital yawbada siraga leiramba thengnakibane leikidraba Roni mahaki mapuroiba Bidyanandaga ngayak laitana khatnabadage mapamda toina lakhe masanupa chahi 13 rom suraba amaga nupi chahi 9 rom suraba amaga macha ani leide macha ani du nungsi haiduna nupa mayumda amuk hankibage thogdok mamangda leikhre haire mahaki misi adu mapamgi imung manungna singnaba phongdorokle misi asiga mari leinana JSC semkhibaga loinana postmortem gi report laklaga chapsa ba khangdriba phawba asi bhaksang laukhiroi haina JSC na pawgi mifam amada laukthokre